Akasvani Imphal Kshetrimayum Chitrabhanu na pau pazari. Leba ki mapam singalona na Manipuri sungasi varaki humbuda tresuba Ganatantra Divas Palan Pakshana Pangtok Naki Mapungui Thoram Raja Sarkana Sinduna Aitisik Oraba Imphal ki Kanglada Pangtoki Thoramatu da Rajapal Priyokumar Valana Jati ki Machu Hongi Firal Pahen ki Amasung Ninti Zaraba Mars Pasper Amaki Salami Oki Deblo Tara Humdoi Cultural Truth Taramari Amasung Manipur Police Central Security Force NCC School Amasung College ki Mahirushing Amasung Anganwadi Center Singi Contingent Humputeret Punna Contingent Marfutra Marirom na saruk yakipa Mars Pasper adu Nipan Suba Manipur Rifles ki Commandant and Mudhuni Mai Singh na Luchinki Ahanba Manipur Rifles ki Parade Ground da Chatpa Hokiba Mars Pasper adu na Kanglada Jangloraga Amuk Ahanba Manipur Rifles ki Parade Ground da Halakpada Raja ki Chief Secretary PK Goel na Thagat Warol PK Manipur ki Tongan ba District Headquarters Sing amasung Sub Division Headquarters Sing dasu Ganatantra Divas Tharoma Pungpha na Pangtokhi Jati ki Machu Hongi Firal Pahenba Mars Pasper Sing ki Salami Okpa Nat ki Jago Ise amasung Zila Zila ki Oina Mathong Nithina Toba Karmachari Sing da Merit Certificate Yantopana Thorom Sing adugi Mapung Oiba Saktam Oiki Lebasi ki Mudra Tresuba Ganatantra Divas Rashtrapati Draupadi Murmu na Luchingdina New Delhi ki Kartyava Pata Pangtokhi Thorom atuda Pradhan Mantri Narendra Modi na National War Memorial da Chatuna Mahang na Luchinglaga Jati Asina Leba ki Damukta Thawai Kakrabasi ki Mafam da Sardanjali Katuna Hoki Rashtrapati Draupadi Murmu na Jati ki Machu Hongi Firal Pahen ki amasung Jati ki Isai Sakpagalona na Nomoi Kunma Thoira Kaptuna Salami Oki Rashtrapati na Indian Air Force ki Group Captain Subhansu Sukla da Lebasi ki Khwaidagi Wangba Santi ki Matam da Piba Gallantry Award Asok Chakra Piduna Ikai Khumnaki Kartabata Pangtokhiba Ganatantra Divas ki Parade atuda Bharat ki Makhal Makha Yamlaba Ningthi Jaraba Sanskriti amasung Bharat Lamigi Sakti Utpana Thoidokpa Saktam Oiki Kumchi Chahi ki Ganatantra Divas Palan ki Nungi Waklon di Swatantra ka mantra Vande Mataram amasung Samriddhi ka mantra Atma Nivar Bharat haibasini Lebasi ki Tongan Rajya amasung Union Territory Sing amadi Kendra Sarkar ki Mantrala amasung Department Sing ki Tablo Kuntra Parade aduda Utki Tharum adu Indian Air Force ki Aircraft Kumapana Flight Pass Utuna Lushin ki Parade aduda Artist Lising Ani Changwa Henbana Jago Ise ki Tharum Sing Utki Malen Simba Tumuda Leriba Bharat Machasina Makoina Leriba Lebak Sing Aduda Leba Bharat ki Mission Sing da Jati ki Machu Hongi Firal Pahenduna Humbota Tresuba Ganatantra Divas Pangthok Naki Nepal ki Upper House da Nepali Congress na Khwaidagi Masing Yamba Dal Oire ngarang pangthokiba National Assembly ki Mikal da Nepali Congress amasung CPN UML na Chauna Mai Pakle ngarang pangthokiba Mikal adugi fal Nepal ki Election Commission na lokthokre Mikal adu da Nepali Congress na sit mapan CPN UML na map Nipan amasung Lotantri Samaswadi Party Nepal na sit ama phangki apun basit tara nipan ki manungda Nepali Congress amasung UML dol anigi sungsuna ba kangbu na sit tara tare phangki matam loiduna potharaga da member Nepal leba Nepali Communist Party di amata kadre Philippines taleba adugi khatang ba sarukta mi chahum yankha hena tongba ferry jahas ama lukibadegi miyo cham rom thiba khangdri ferry aduda passenger chahum kuntran de crew member kuntre tongbani hauju phawo da hakchang taret fangle ferry adu jumbo angodegi jolo ithatta na chatpani Philippines se yamna toina nongle nusisitpa jahasing ningthina yengsindaba mika hena tongshinba amasung asoi engam thokdana ba chana kanglon sing ningthina ngaktabana samudra da asigumba accident ase yamna toina thoi ingkum jalising maga chamapan marfutareta mayai thangba Philippines da thau tanker amaga thengaina badegi dona pass khoba ferry ama lukki maduda milising mari chahum hena senduna santi gi matam da thokpa samudra gi khwaidigi tamtiba thokdok oiki Bharat amasung America nang rang leba ani gi leinariba mari gi tongan wafam sing Bharat Pacific lamda amasung Ukraine gi lan yauna hiram kya do wadi sanakre social media da thakapa warol amada mapan thoram mantri Dr. S. J. Shankar na hai Congress ka warishana ba haibasi Bharat amasung America gi mari gi yamna maru oiba mayon ama oiri warishana ba adu da saru yakiba America Congress ki mhir kambu adu da Mike Rogers Adam Smith amasung Jimmy Pretonis amadi Bharat leba America gi ambassador Sergio Grof yauki Venezuela ki acting president Delcy Rodriguez na hairi America ga mod khena balariba sing adu kutniti ki khuthangda kohan bangam gani ngarang awang nopok thamba Venezuela da leba oil refinery
amagi sinmisingda wa ngangbada mahangna hai maki sarkarna Washingtonga matam sangnadagi lereklaba yenabasing haktenana unaduna wari sanaraga kohangani paulizari